ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯩ ꯆꯥꯛꯈꯤꯕ ꯌꯨꯝ 13,153ꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯗꯅ ꯂꯩꯔꯤꯕꯅ ꯌꯨꯝ 3,993ꯇꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯐꯝꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯒꯤ ꯀ꯭ꯋꯦꯁꯟ ꯑꯋꯥꯔꯗ ꯁꯨꯒꯅꯨ ꯔꯟꯖꯤꯠꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯕꯁꯤꯡꯗ ꯂꯨꯄꯥ ꯂꯥꯈ 1 ꯄꯤꯒꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯂꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯩ ꯆꯥꯛꯈꯤꯕ ꯌꯨꯝ 13,153ꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯗꯅ ꯂꯩꯔꯤꯕꯅ ꯌꯨꯝ 3,993ꯇꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝ 2,932ꯅꯤꯊꯣꯏꯒꯤ ꯑꯣꯏꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯇ ꯂꯩꯉꯥꯛꯅ ꯂꯨꯄꯥ ꯂꯥꯈ 1 ꯄꯤꯒꯗꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯂꯨꯄꯥ 15,000 ꯍꯥꯞꯈ꯭ꯔꯦ꯫ ꯚꯦꯔꯤꯐꯥꯏꯗ ꯇꯧꯔꯕ ꯋꯥꯊꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯊꯨꯕꯗ ꯄꯩꯁꯥ ꯊꯥꯗꯣꯛꯂꯒꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯩꯁꯥ ꯊꯥꯗꯣꯛꯇꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯂꯩꯕꯅ ꯄꯤꯕꯗ ꯈꯔ ꯊꯦꯡꯊꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯝꯐꯥꯜ ꯋꯦꯁꯇ 9, ꯏꯝꯐꯥꯜ ꯏꯁꯇ 115, ꯕꯤꯁꯦꯟꯄꯨꯔꯗ 512, ꯀꯥꯡꯄꯣꯛꯄꯤꯗ 2,253ꯀꯤ ꯑꯣꯏꯅ ꯄꯩꯁꯥ ꯍꯥꯞꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯌꯨꯝꯗꯤ ꯃꯩꯅ ꯊꯥꯛꯈꯤꯗꯕ ꯑꯗꯨꯒ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡꯁꯤꯡꯗꯤ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯋꯥꯠꯍꯧꯔꯤꯕꯁꯤꯡ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯤꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯄꯨꯟꯅ ꯃꯤꯑꯣꯏ 58,953 ꯂꯥꯟꯖꯦꯟꯅꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯩ ꯆꯥꯛꯈꯤꯕ ꯌꯨꯝꯁꯤ 13,153 ꯁꯤ ꯃꯅꯨꯡꯗ ꯇꯣꯇꯦꯜ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯆꯪꯕ ꯌꯥꯕ ꯌꯥꯗꯕꯒꯤ ꯂꯩꯅꯔꯤꯕꯁꯤꯅ 3,446 पूरा फुल्ली वेरीफाइड तौर से मनुंग 2,792 से मागी बैंक अकाउंट पैसा थाग्रे डिस्प्लेस पर्सन 59,564 पंजीग्रे की वालहूरीब 3,446 वेरीफिकेशन लोरब कांगबुसिदी नमिनी हुमनीसिदा मोइगे अवाटपसिंग थादोख्रनी वेरीफिकेशन वालहूरीबसिंगसि अयाम्बा लैंड सि अखोइगे लैंड ओनरशिप लेतबनिना अदुगुम्बगी द खर कन्फ्यूजन लेबदगी थेंगबनि से अदुगा हुजिकी नुपीना कयानो अंगांगना कयानो इदुदी होई ऑफ हैंड लेते अदुमाई डिटेल्स अदुमाई थमननब तौजगे हौजिफाउद थादोख्रिसि इम्फाल वेस्ट 9, इम्फाल ईस्ट 135, बिष्णुपुर 913, कांगपोकपीद 2,993 अदुगा हुजिकी ऑनरेबल मेंबर हंगबीगिब कइनोगिदो मई चाक्तबखेगिदी मई चाक्तब हुजि अखोइना कैबिनेट ना ऑनरेबल स्पीकर सा अखोइन लौग्रिसि मई चाक्खरब पोचै लोइना चाक्खरब सिंगदुदंग हाना पीसी एना दमाइना लेपना गिबनि हुजिकी